Kuki singna amuk landaraklabadi Arambai Tenggolna touningba toubada yanakhre Arambai Tenggol Khutlai thadokhre Khutlai surrender touraktabasing action louragani police pawasi pandam pawse dagi lokhutchabane Manipur thokli bairang asugi manungda state armory sing dagi lut tawkhiba nongmai sing numit tareni gi manungda pikhalaknaba Governor Ajay Kumar Valana khangan khibagi matunginna ngarang Arambai Tenggol gi volunteer singna ahanba Manipur rifles da laktuna khusu khulai sing laingak ta khusinakre Kuki singna mitai da mugana landaraklabadi Arambai Tenggolna touningba toubada laingakna thingba pida bhaibu wafamda yanaba purakre haire ngarang nungthil pung 3 khara helakpa matamda Arambai Tenggol gi lusingba sing yauna Tenggoloi sing ahanba Manipur rifles ki campus da laktuna khusu khulai sing security da khusinakhe Arambai Tenggol gi maikei dagi khulai chanigani fumathoi pikhatkibaga loinanna atai polam kaya su yaukhi haire Khutlai khusinaba lakhiba adu Arambai Tenggol gi PRO W Robin amasung Central Military Police ki Commissioner Munindro mangangna lusingduna lakhe Khutlai sing pisiluraga thoklakpada paumi singna hangba wahangda Arambai Tenggol gi CMP ki Commissioner Munindro mangangna phongdokhibada ngahan Governor Ajay Kumar Valaga unabada Kuki singna demand tawriba separate administration piroi haibagi thajaba pirakpaga loinanna Manipur da santi hanjilakna bahonabada Arambai Tenggol gi volunteer singna security da mateng piba haiba wafam singda yanaba purakhe masida natana Manipur gi loijing loya da leiriba khul singi khunja sing amade yum singbo Central Force amadi State Force na section na ngak senduna thamgani haibagi wafam su yanaba purakhe mahakna makha taraduna hai Governor ga unakhiba duda Arambai Tenggol na khulai sing pikhalakraba matungda karigumba Kuki singna mitai singda amade mitai gi khul singda mugana landa chatharakpa taravade makhatana Arambai Tenggol na masibu ngakthokjanaba angamba thabak laukhalakpada laingangna yaba pigadabani haiba wafam thamkhibaga loinanna Governor nasu masida thajaba pirakhe loinana Arambai Tenggol yauna khul ngakpasingda general amnesty piba haiba wafamdasu ayaba pirakhe Arambai Tenggol gi oiba uniform da sathok chasin tawbada thingba pidaba amade karigumba wathok amata lehendaba hainasu yanakhi haina makhatana phongdokhe Arambai Tenggol gi maikei ngahan Governor da pisin khiba memorandum aduda yauriba point singda NRC gi hojik sathariba process asi miyam da kadai fawba yaure kari khongthang paikhali haiba adu mayek sengna khanganba FMR gi makhatana sangsilakpa MLRN LRA semdokna bawafam amade Manipur da poppy cultivation gi thabak pumthing thingnaba athuba matamda chapchaba thabak lokhatpi ba haiba wafam sing asida yanaba puraklaba matung ngarang Arambai Tenggol gi maikei khulai sing pikhatpani haina su mahakna phongdokhe Arambai Tenggol gi maikei khusinarkhiba khulai sing aduda 303 rifle insas SLR single barrel double barrel tube pipe launcher carbine AK rifle amade masing yamlaba nongmai maru sing yaure masida natana hand gear bulletproof jacket boot camouflage ki fizol sing su yaure khulai sing adu Arambai Tenggol gi volunteer singna DI tata ahumlom da haptuna Manipur Police Commando singna section na ngak selaga purakhe loinana Arambai Tenggol da khulai sing pisin ba lakpa aduda masing yamlaba maira paibi ima ivel sing su saruk yakhe Amaromda Arambai Tenggol gi maikei khulai sing pikhatpa lakadaba asigi mangjaunana Imphal gi maruoiba mafam kayada security sing saithoktuna akanba section thorang sing laukhatkhe ahanba Manipur rifles da paumi sing changna bohnabada nongpok thangba gate ta no photography haina iraga thetuna thamlamba thengnakhe panba yabade tha asigi mapan da CM pham thadokhibadagi Manipur da president rule thamkhraba matung tha asigi kunda Governor Ajay Kumar Valana chinga masung tamge naha singna state armory dagi lut tawkhiba nongmai sing numit tareni gi manungda pikhalangna bakhangan khibade aduga chief secretary nasu khulai sing hana pikhalaklaba matung national highway sing hangnaba thabak laukhatkani haina phongdokpa laikhrabane nakalamarom Manipur Police control room na thadorokpa cherol amada ngarang ahanba Manipur rifles da nongmai chanigani futaruk surrender tawrakpaga loinanna chinga masung tamgi district kharagi mafam singda nongmai hompuga mathoi surrender tawrakhi haire numit tareni asigi manungda khulai pikhalakpada makhoigi mathakta karigumba makhal amatagi action laukhatloi adubu hairiba matamasi hendokhraba matung kanagumba illegal oina lut tawkhiba nongmai pairamba thengnarabade makhoigi mathakta logi matungina chapchaba action laukhatkani haire